Kiamgayda Leiba Churachandpur Medical College World Breastfeeding Week 2025 Pangthokre Prioritize Breastfeeding Create Sustainable Support System haiba thimda Department of Community Medicine Churachandpur Medical College Manipur na sentuna thoram adu pangthoki thoram aduda Dr. C.S. Arun Kumar Dean Academic Churachandpur Medical College Professor Gangmai Angam Administrator Churachandpur Medical College Dr. Angom Sarda Devi Subdin na mithunglen oina sarukyaki Makha tarakpada C.H. Arun Kumar na fongdorakpada thoram asi tha ama chupna chathagani angang singi oinadi mamagi khomlangdagi hena faba leite tungi pikliba angang sing na ana ayek yaudaba leina tina chendaba ohensi haina fongdoki angangi oinadi sidage na faba leitre akoi tungi asa toriba piiba angang sing masi apaba masamo phaba laina tina chendaba yumbiren ma oenaba akoi honasi adaga loina na mama singda ena hajaga dobudi angang chichi hek pokpadagi na kom thoi babawdi mabuk tanna pitak piraga hek mabuk kai babaw pitak piba aduga angang ji dum matna tumjagini aduga birthing tawraga dum tumjagini hawgalakpada magi ising chachalaga amu kom take dum hai tawrakani magi sign kablakani siki laiba mawong chida adum angang chi yokat piro apaba angang wenbio aduga school chatpam tamda magi apaba angang duna apaba dum oirakani aikoi moi medical tamukpa matamda Indian medical graduate apaba ma akoi na puthongna badum honajage